ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯑꯄꯤꯛꯄꯤ KH꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯩꯔꯛ ꯃꯆꯤꯟꯗꯒꯤ ꯍꯥꯏꯔꯤ ꯕꯤꯖꯣꯏ ꯆꯦꯔꯪ ꯑꯃ ꯄꯥꯏꯔꯒ ꯂꯥꯛꯏ꯫ ꯅꯨꯡꯉꯥꯏ ꯁꯤ ꯃꯉꯥꯏ ꯀꯩ ꯑꯩꯒꯤ ꯅꯨꯄꯤ ꯊꯥꯔꯣꯅ ꯌꯨ ꯌꯣꯜꯂꯦ, ꯑꯩꯅ ꯊꯛꯏ, ꯁꯦꯜ ꯇꯤꯡꯗ꯭ꯔꯦ ꯑꯔꯦꯝꯕꯗ꯫ ꯏꯁ, ꯑꯁꯤꯗ ꯅꯨꯄꯥ ꯌꯨ ꯉꯥꯎꯕꯁꯤꯒ ꯈꯠꯅꯔꯤꯕꯁꯤ ꯑꯩꯒꯤ ꯅꯨꯄꯤ ꯊꯥꯔꯣ ꯅꯠꯇ꯭ꯔꯅꯦ? ꯃꯥꯅꯤꯅꯦ, ꯃꯁꯤ ꯑꯩꯒꯤ ꯅꯨꯄꯤꯅꯦ ꯍꯥꯏꯕꯩ ꯋꯥꯅꯤ, ꯃꯆꯤꯟꯗꯤ ꯑꯣꯀꯥꯛꯇꯤ ꯀꯟꯕꯅꯤ꯫ ꯃꯥꯒ ꯈꯠꯅꯔꯤꯕ ꯅꯨꯄꯥ ꯑꯁꯤꯁꯨ ꯌꯥꯏ, ꯊꯥꯔꯣꯗꯩ ꯇꯥꯗꯤ ꯈꯨꯝꯃꯤꯁꯦ ꯆꯔꯣꯏ ꯉꯥꯛꯇ ꯈꯠꯅꯕꯅꯤ, ꯐꯅ ꯑꯗꯨꯝ ꯇꯥꯕ ꯅꯨꯡꯉꯥꯏꯔꯤ꯫ ꯑꯁ꯭ꯋꯥꯏꯗ ꯉꯥꯏꯍꯥꯛ ꯐꯝꯂꯒ ꯀꯨꯝꯍꯩ ꯑꯗꯨꯝ ꯌꯦꯡꯒꯦ꯫ ꯈꯠꯅꯧ ꯈꯥꯝꯗꯣꯛꯂꯨꯔꯁꯨ ꯑꯩꯅ ꯑꯔꯥꯟꯕ ꯇꯥꯅꯤ, ꯑꯗꯨꯗꯤ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯈꯠꯅꯕ ꯌꯦꯡꯒꯦ, ꯀꯨꯝꯍꯩ ꯌꯦꯡꯒꯦ꯫ ꯃꯁꯤ ꯅꯨꯄꯥꯁꯦ ꯑꯩꯒꯤ ꯅꯨꯄꯤ ꯑꯁꯤꯗ ꯃꯃꯤꯠꯀꯁꯤ ꯄꯩꯅꯒ ꯌꯦꯡꯂꯗꯅ ꯃꯁꯤ ꯆꯪꯁꯤꯜꯂꯒ ꯐꯨꯔꯅꯤꯀꯣ꯫ ꯃꯥꯅ ꯃꯁꯥ ꯈꯔ ꯐꯩꯌꯦꯅ ꯑꯩ ꯇꯨꯃꯤꯟ ꯂꯩꯔꯕꯅꯤꯀꯣ꯫ ꯈꯪꯅꯤꯗꯅ ꯑꯗꯨꯕꯨꯗꯤ ꯅꯨꯡꯉꯥꯏꯅꯤ, ꯈꯪꯅꯤ, ꯆꯪꯁꯤꯜꯂꯒ ꯃꯁꯤ ꯐꯨꯍꯟꯒꯦꯀꯣ ꯑꯩꯒꯤ ꯅꯨꯄꯤ ꯊꯥꯔꯣꯗ꯫ ꯍꯦꯔꯥ ꯏꯕꯨꯡꯉꯣ, ꯁꯦꯜ ꯄꯤꯁꯨ ꯄꯤꯗꯅ ꯅꯪꯅ ꯄꯤꯅ ꯍꯥꯏꯔꯤꯕꯁꯤ ꯀꯩꯅꯣ? ꯌꯨ ꯇꯞ ꯃꯈꯩ ꯊꯛꯆꯤꯜꯂꯦ, ꯑꯗꯨꯒ ꯑꯩꯒꯤ ꯁꯦꯜ ꯄꯤꯔꯝꯗꯥꯏꯁꯤꯗ ꯁꯦල් ꯄꯤꯈ꯭ꯔꯦꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯀꯔꯤ ꯋꯥꯈꯜꯅꯣꯅꯦ? ꯌꯥꯔꯣꯏ, ꯑꯩꯒꯤ ꯁꯦꯜ ꯄꯤꯗꯅ ꯅꯪꯅꯦ ꯆꯠꯄ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯦ ꯑꯩꯅ꯫ ꯇꯥꯠ ꯄꯥꯠꯀ ꯑꯩꯉꯣꯟꯗ ꯆꯟꯅꯔꯣꯏꯀꯣ ꯅꯣꯏ꯫ ꯊꯛꯈꯩ ꯊꯛꯇꯣꯛꯂꯒ ꯌꯦꯡꯅꯤꯡꯗꯦꯅꯦꯍꯦ꯫ ꯁꯠ ꯁꯦꯜꯗꯣ ꯄꯤꯔꯝꯃꯒ ꯅꯪꯅꯦ ꯆꯠꯄꯤꯈ꯭ꯔꯣ ꯏꯕꯨꯡꯉꯣ, ꯂꯥꯛꯑꯅꯨ ꯑꯃꯨꯛ ꯍꯟꯅꯒ, ꯃꯇꯨꯡ ꯇꯥꯕꯗ ꯄꯤꯕꯩ ꯋꯥ ꯂꯩꯇꯦꯀꯣ꯫ 이때마 농아로이더이다. 나서도 ꯌꯥꯝ ꯐꯖꯔꯒ ꯁꯦꯜ ꯈꯨꯊꯧꯗꯨ ꯂꯨꯖꯗꯦꯕ, ꯑꯗꯨꯁꯨ ꯅꯨꯡꯇꯤꯒꯤ ꯑꯩꯅ 이때마ꯒꯤ ꯌꯨ ꯌꯣꯟꯐꯝꯁꯤ ꯂꯥꯛꯑꯒ ꯌꯨ ꯊꯛꯏꯕ ꯑꯩꯉꯣꯟꯁꯤꯗ ꯇꯧꯅꯨꯗ 이때마. ꯅꯅꯥꯎ ꯁꯦꯜꯁꯤ ꯀꯤꯝꯇ ꯌꯥꯎꯔꯛꯇ꯭ꯔꯦꯕ. 이때마 ꯍꯣꯔꯦꯟ ꯑꯃꯨꯛ ꯂꯥꯛꯀꯦ, ꯑꯗ ꯄꯤꯔꯒꯦꯕꯁꯤ ꯑꯩ ꯆꯠꯂꯒꯦ꯫ ꯍꯩꯃꯥ ꯃꯁꯤ ꯀꯌꯥꯗꯅ ꯌꯦꯡꯉꯨꯅꯦ ꯍꯦ, ꯑꯩꯅꯅꯦ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯅꯪꯅ ꯁꯦꯜ ꯄꯤꯕ ꯉꯝꯂꯔꯣꯏ ꯍꯥꯏꯔꯕꯅꯤꯅ ꯐꯔꯦ ꯂꯥꯛ, ꯁꯤꯗ ꯂꯥꯛꯑꯣ, ꯁꯤ ꯂꯣꯏꯁꯤꯜꯂꯣ, ꯃꯤꯅ ꯆꯥꯏꯔꯝꯂꯤꯕ ꯊꯛꯂꯝ ꯆꯥꯔꯝꯕꯒꯤ ꯆꯥꯏꯔꯤꯕꯁꯤꯡꯁꯦ ꯂꯣꯏꯁꯤꯜꯂꯣ꯫ 이때이ꯃꯅ ꯍꯥꯏꯁꯦ ꯑꯩꯕꯨ ꯃꯤꯅꯥꯏ ꯑꯣꯏꯌꯨ ꯍꯥꯏꯕꯅꯤꯅꯦ꯫ ꯌꯥꯏ, ꯀꯩꯁꯨ ꯀꯥꯏꯗꯦ, ꯅꯨꯡꯇꯤꯒꯤ ꯂꯣꯏꯁꯤꯟꯕꯤꯒꯦ, ꯌꯨ ꯊꯛꯀꯤ ꯅꯨꯡꯇꯤꯒꯤ ꯅꯨꯡꯉꯥꯏꯔꯦ, ꯑꯣꯏꯅꯥꯒꯤ ꯊꯕꯛ ꯂꯣꯏꯁꯤꯟꯒꯦ꯫ ꯊꯥꯔꯣ ꯅꯪꯒꯤ ꯅꯨꯄꯥ ꯂꯥꯛꯑꯦ꯫ ꯀꯅꯥꯅꯣ ꯑꯩꯒꯤ ꯅꯨꯄꯤꯗꯨ ꯎꯁꯤꯠꯇ꯭ꯔꯤꯕꯁꯦ? ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯕꯤꯖꯣꯏ ꯑꯩ ꯂꯩꯔꯤ ꯈꯪꯗꯕ ꯃꯇꯤꯛ ꯂꯩꯕ ꯀꯅꯥꯅꯣ? ꯑꯩꯒꯤ ꯅꯨꯄꯤꯒ ꯈꯠꯅꯕ ꯉꯝꯂꯤꯕ ꯅꯨꯄꯥꯗꯣ ꯑꯩꯅ ꯐꯥꯎ ꯉꯥꯡꯅꯕ ꯉꯝꯗ꯭ꯔꯕ ꯑꯩꯒꯤ ꯅꯨꯄꯤ ꯊꯥꯔꯣ꯫ ꯅꯨꯄꯥ ꯅꯪꯒꯤꯗꯨꯕꯨ ꯑꯩꯕꯨ ꯁꯤꯊꯕꯤꯔꯤꯕ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯊꯥꯒꯠꯂꯤꯕ꯭ꯔꯣ? ꯑꯅꯤꯃꯛ ꯌꯨ ꯈꯨꯊꯛ ꯁꯨꯝꯈ꯭ꯔꯦꯗ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯒ꯭ꯌꯥꯟ ꯇꯥꯕ ꯋꯥꯆꯦꯠꯇ ꯃꯤꯍꯨꯟ ꯍꯨꯟꯕꯁꯦ꯫ ꯉꯁꯤꯅꯦ ꯑꯩꯅꯦ ꯃꯤꯍꯨꯟꯁꯦ ꯆꯥꯅꯤꯡ ꯇꯥꯅ ꯍꯣꯟꯗ꯭ꯔꯤꯕꯅꯤ ꯀꯣ, ꯅꯨꯄꯥ ꯅꯪ ꯁꯣꯏꯔꯣꯏꯍꯦ꯫ ꯁꯥꯎꯅꯨ ꯊꯥꯔꯣ, ꯅꯪꯕꯨ ꯁꯥꯎꯅꯨꯅꯦ, ꯅꯪꯅ ꯁꯥꯎꯒꯟꯈꯤꯕꯁꯤꯅꯕ ꯅꯠꯇꯦ, ꯑꯩꯅ ꯍꯥꯏꯗꯤ ꯌꯦꯡꯉꯨꯅꯦ ꯅꯪꯁꯨ, ꯅꯪꯅ 미와 ꯃꯩꯁꯥ ꯇꯥꯕ ꯃꯈꯩ ꯌꯨ ꯌꯣꯟ ꯆꯠꯂꯦ, ꯃꯤꯅ ꯍꯦꯛ ꯁꯦꯜꯗꯨ ꯄꯤꯗꯕꯤ ꯊꯛꯑꯦ, ꯈꯠꯅꯔꯦ, ꯂꯩꯀꯥꯏ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ ꯐꯖꯗꯦ ꯍꯥꯏꯕꯅꯤ꯫ ꯌꯦꯡꯉꯨ, ꯌꯨ ꯌꯣꯟꯕ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯗꯁꯥ ꯇꯥꯗꯣꯏꯅꯦ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯨ꯫ ꯅꯠꯇꯦ, ꯃꯈꯣꯏ ꯅꯨꯄꯥ ꯌꯨꯁꯤꯕꯨ ꯊꯛꯑꯁꯨ ꯉꯁꯤꯗꯤ ꯒ꯭ꯌꯥꯟ ꯑꯣꯟꯊꯣꯛꯅ ꯇꯥꯈ꯭ꯔꯦꯗꯀꯣ꯫ ꯌꯥꯔꯦ ꯅꯤꯁꯥꯗꯨ ꯈꯤꯠ ꯑꯩꯉꯣꯟꯗꯅꯦ ꯈꯥꯏꯕꯤꯔꯅꯨꯀꯣ꯫ ꯅꯠꯇꯦ, ꯅꯪꯅ ꯊꯛꯂꯛꯏꯕ ꯌꯨꯗꯣ ꯀꯅꯥꯗꯩꯅꯣ? ꯁꯦꯜ ꯃꯅꯥꯝꯇ ꯄꯥꯏꯕ ꯅꯠꯇꯦ, ꯃꯤꯉꯣꯟꯗꯒꯤ ꯁꯣꯠꯂꯒ ꯊꯛꯏꯔꯕ? ꯅꯠꯇ꯭ꯔꯒ ꯅꯪꯒꯤꯗꯣ ꯑꯩꯅ ꯌꯨꯝ ꯆꯦꯛꯁꯤꯟꯅ ꯊꯝꯕ ꯑꯇꯥꯡꯕꯗꯨ ꯂꯧꯊꯣꯛꯑꯒ ꯊꯛꯏꯔꯥ? ꯀꯩꯅꯣꯅꯦ ꯇꯥꯟꯖꯥꯁꯤꯗꯅꯤ꯫ 이때마 ꯂꯣꯏꯔꯦ, ꯑꯩ ꯆꯠꯂꯒꯦ, ꯃꯌꯨꯝꯁꯤꯃꯗꯤ ꯄꯨꯔꯦ꯫ ꯉꯥꯏꯈꯣ, ꯅꯪ ꯑꯩꯒꯤ ꯅꯨꯄꯤꯒ ꯍꯧꯖꯤꯛꯇ ꯈꯠꯅꯈꯤꯕ ꯅꯨꯄꯥꯗꯨ ꯅꯠꯇ꯭ꯔ? ꯃꯥꯅꯤꯅꯦ꯫ ꯅꯁꯛꯇꯨ ꯑꯩꯕꯨ ꯎꯈ꯭ꯔꯒꯨꯝ ꯂꯥꯛꯀꯨꯝ ꯎꯗꯒꯨꯝ꯫ ꯇꯥꯕꯤꯖꯣꯏ, ꯅꯅꯥꯎꯃꯅꯤꯅꯦ꯫ ꯃꯅꯤ, ꯅꯪ ꯑꯣꯏꯔꯦ, ꯅꯪꯒꯤ ꯃꯌꯨꯝꯗꯨ ꯑꯣꯟꯊꯣꯛꯅ ꯆꯥꯎꯈ꯭ꯔꯦꯗꯀꯣ ꯃꯅꯤ꯫ ꯑꯩꯗꯤꯅꯦ ꯅꯪꯁꯤ ꯊꯥꯒꯠꯂꯤꯕꯅꯤꯅꯦ ꯃꯅꯤ꯫ ꯅꯇꯩꯃꯁꯦ, ꯑꯩꯈꯣꯏ ꯏꯇꯩꯃ ꯊꯥꯔꯣ ꯀꯩꯗꯧꯔꯒꯦ? ꯃꯁꯤ ꯃꯆꯤꯟ ꯑꯣꯛꯈꯥꯛꯇꯤ ꯀꯟꯕ ꯅꯨꯄꯤꯅꯤ,
마가 칸나리바 누파 나트라가 누피도 아sam바 오이드르ꯕ 아이기 누피 타로다기 헤나 마신 칸바 미 오이르 마니 낭나 찐ям 칸 다비소이 나우도부 아dom니 헥 하이니다 이까이굼 예고네 마시야 아이가시 훗다나 ngang 헤이 노아이니 캉니바 아이나 헤누빠 윰다 얌 틀 찰라모 너 유가오 마센 와가도 ngang 나비라노 따자닌 케지키 고 미나 우라가 묵냐 타로 하이피스데 따우리 시행오이다나 아이네 이까이고 유요리니에다나 미니 띠노아이니 ngang 나떼 아목 헤나 ngang 나 실란 마니야 낭나 크라 꺄안 따이 너이 따비조이시야 암따 부토크로 야니 땜 따비조이 찰라로시 오이 낭기 마욤도 그러서 부수마리 찰라실라 하이름 링고나라가 삿키 아이기 레박 아세 오톡수 티크레다고 이몽기 호나리네 아이세 미만드르번 이뿌르이 바시나 크라 꺄안면 따비라디 크라수 파도바 칸드리 이사 팡이 닝아이나 마롤라 마파트리바 파나수 사우리 농마이디 마욤반기 바하른 이마 실 삐요 까리다바 시진나리번 낭나 삭나번 야지바 누피 마사니 하이베와 누파 마사 마라이암 힐리 나칼라마롬다나 레이랑나 아스 나와 누이나 우가이니 떼이도 오이라로이 고모엄다 나와 nga phausia kai chala phadoi ba ai budi yai ni akoi ni de chalaga phausia ro boisa ho yau phise yai nyau ro nga prung khra ta laga phase yai ni chase ai boisa so ra ge asumna boisa ho ra ga makoi ahum du nga phaba laklam ni boisa akoi se le ho bro urak te ni akoi se do ma mo hoi de lei ki kai do ra ge lei ra akoi se ga tina bu gi mong da wa ga ngai do nang da ngai do ira nasi lei bu rak tabu da sum hang bai wan khainu ni nawa boisa sengwan da masi pining de mong tori boisa nasi do leirang da leiradi ti nungai thami ni amni ko as yar akoi ni ki wa do phagi ursu tabiam hangoi leirang si du pi inu ni ka mai lu hung du nawa nang na hai bani hardi khrasu bakse atu sunati yam taning te leirang o ai sinu pi ni na nasi nang piroi hairo ha isnu pini kain hey nang ai ga bulambagi khara phabni ko ise pharsu patrasu isase nupa ne ne lairim nasi bawbada aina nupi kanati ne nupa masa ngak na tro boisa nang aise nupa yam khairadi swaida ngamthuk na siya ha putat na siro kana nang ngieng na sira ba he usita ba boisa nasi thoibido aina koi Ira, yari da nangbo. Boisa si soi tina ko wan thaki bu soi roi. To nga stung pazana phasi. Snoi ni sidi. Leira, ai budi yai. Koi sen yaro oidra ga khalu bai wan. Pare. Koi zero. Ibai leirang ko buta na trani naw. Mani ibai leirang pana dong phazari. Leirang de muk toiba nokfet ka tawzari poni. Boisa, na koi se thoibi du bu nupa ka koi bro. Koi buni khamba haidi mamang lai kai khamba da muthi bada oi oh nungai ni tana du de ai di khangde mai khamba du dagi phajaba ai ni hil nasina aingonda ni ne ken duise kana de noini nga phaba da sasat dai silom ta samse kaksi tu pa mana ba domina boisa ga naw ba na hai ne yuni nupi mana tu pa pam ge haida dana nupi oina ga pamsi nupa ko gi khantra dana nupi ga ko gi khani onung damba nangi kumai se akpani ko kumai nungai ni asumna nga phaba do silaga yum dhalak lami nga singdo magi yenaraga sam kak toini haidana leirang do hathu to sakre mathangi numit ni boisa o boisa laiti khanano thoibiro haima leirang aikhoi boisa laiti nangbu kai haige haino boisa de sum wa mangi tobuni ado kainoni hanglaroi thoibia kai haige leirang nangbo nasomga duna nupa duna ka aga nupa ka yamali ko amudro samatu yam phabadu bo kakmina kai du bo as thoibia yari phazadro se atu thoibi ai nangona wa ma haidong leimni ko khona budi haidi husik budi hairoi da kangjeda hadak matang si ai wakal kasi ba tanungai ado kainoni thoibia nangbu moi mamang lekai ki khamba ka khangnei ne tai atu sumro
ꯅꯠꯇꯦ ꯀꯩꯗ ꯄꯥꯝꯗꯅ ꯀꯣꯏꯅꯩꯅꯣꯕ ꯃꯨꯊꯤ ꯊꯤꯕꯗꯨꯕꯣ ꯑꯩꯈꯣꯏꯒꯤꯁꯨ ꯑꯩꯈꯣꯏꯒꯨꯝꯅ ꯐꯖꯕ ꯅꯨꯄꯥ ꯑꯣꯏꯅ ꯀꯣꯏꯌꯨꯅꯦ ꯅꯪꯕꯣ ꯍꯤꯔꯥꯊꯣꯏꯕꯤ ꯅꯁꯨꯗ ꯌꯥꯝ ꯐꯖꯔꯒꯕ ꯏꯁ ꯈꯪꯕꯤꯔꯤꯕ ꯅꯪꯅ ꯑꯗꯨ ꯂꯩꯔꯥꯡ ꯇꯥ ꯈꯝꯕꯗꯣ ꯃꯁꯛ ꯊꯤꯖꯔꯁꯨ ꯔꯥꯁꯤ ꯑꯃꯗꯤ ꯂꯩꯕꯅꯤ ꯈꯪꯉꯕ ꯃꯥꯒꯤ ꯔꯥꯁꯤ ꯃꯇꯨꯝ ꯃꯇꯨꯝ ꯑꯁꯤꯗꯅꯤ ꯑꯩꯅ ꯉꯥꯎꯔꯤꯁꯦ ꯑꯗꯨ ꯂꯩꯔꯥꯡ ꯀꯩꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯥꯏꯒꯗꯕ ꯋꯥ ꯑꯃ ꯍꯥꯏꯕꯕꯣ ꯅꯠꯇꯦ ꯀꯩ ꯋꯥꯅꯣꯕ ꯍꯥꯏꯗꯧ ꯂꯩꯔꯗꯤꯅꯦ ꯀꯣꯛ ꯁꯠ ꯍꯥꯏꯗꯣ ꯑꯩꯗꯤ ꯍꯥꯏꯔꯤꯁꯤꯅꯤ ꯑꯩꯁꯨꯅꯦ ꯋꯥ ꯑꯃ ꯍꯥꯏꯒꯦꯕ ꯑꯁ ꯑꯩꯕꯨ ꯍꯥꯏꯔꯗ꯭ꯔꯅꯦ ꯇꯧꯔꯤꯁꯤꯕꯣ ꯃꯣꯏꯗꯦ ꯂꯩꯔꯥꯡ ꯏꯁꯥꯒꯤ ꯃꯤꯡ ꯑꯣꯏꯅ ꯅꯠꯇꯦ ꯀꯩꯅꯣꯅꯦ ꯑꯩꯒꯤ ꯃꯤꯡꯁꯦ ꯂꯩꯔꯥꯡ ꯀꯧꯗ꯭ꯔꯤ ꯂꯦꯝꯕ ꯑꯣꯏꯅ ꯀꯧꯔꯦꯅ ꯍꯥꯏꯒꯦ ꯇꯧꯕꯅꯦ ꯑꯩ ꯆꯠꯂꯦ ꯀꯣꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯀꯣ ꯑꯩ ꯆꯠꯂꯦ ꯂꯩꯔꯥꯡꯗꯣ ꯊꯣꯡꯒꯥꯜꯂꯣꯝꯗ ꯍꯟꯅ ꯌꯦꯡꯂꯝꯗ ꯆꯠꯈꯤ ꯊꯣꯏꯕꯤ ꯅꯣꯛꯃꯤ ꯂꯩꯔꯥꯡꯁꯦ ꯇꯁꯦꯡꯅ ꯅꯨꯄꯥ ꯑꯣꯏꯔꯝꯃꯗꯤꯀꯣ ꯅꯝꯐꯨꯗ ꯀꯣꯏꯒꯗꯕꯅꯤ ꯐꯥꯒꯤ ꯅꯠꯇꯦ ꯇꯁꯦꯡꯅ ꯐꯖꯩ ꯅꯨꯄꯤ ꯑꯣꯏꯕꯅꯤꯅ ꯌꯥꯗ ꯇꯧꯔꯤꯕꯅꯤ ꯀꯩꯅꯣ ꯑꯩꯅ ꯈꯜꯂꯨꯔꯤꯕ ꯋꯥꯈꯜꯁꯤꯡꯁꯤꯗ ꯑꯣꯟꯊꯣꯛꯄꯅꯤ ꯑꯩꯁꯦ ꯕꯤꯖꯣꯏꯅ ꯊꯔꯣ ꯑꯣ ꯑꯩꯒꯤ ꯅꯨꯄꯤ ꯊꯔꯣ ꯅꯪꯕꯨ ꯀꯔꯥꯏꯗ ꯂꯩꯒꯦ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯑꯩꯒꯤ ꯅꯨꯄꯤ ꯊꯔꯣ ꯅꯪꯕꯨ ꯅꯄꯨꯔꯣꯏꯕ ꯂꯥꯛꯑꯦ ꯅꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥ ꯇꯧꯔꯨ ꯂꯥꯛꯑꯣ ꯑꯣ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯅꯨꯄꯥ ꯅꯪꯕꯣ ꯅꯆꯥꯅꯨꯄꯤꯅ ꯃꯔꯣꯜ ꯑꯃ ꯅꯣꯡꯉꯥꯟꯕꯗꯒꯤ ꯆꯠꯈꯤꯕꯗꯨ ꯐꯥꯎ ꯍꯟꯖꯤꯜꯂꯛꯇ꯭ꯔꯦ ꯍꯥꯏꯔꯝ ꯀꯩꯅꯣ ꯈꯪꯗꯦ ꯅꯪ ꯑꯃꯁꯨ ꯑꯩꯅꯦ ꯏ ꯌꯥꯝꯅ ꯀꯥꯏꯀꯣ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯤ ꯅꯆꯥꯅꯨꯄꯤ ꯅꯨꯄꯥꯅ ꯅꯨꯄꯤꯔ ꯈꯪꯗꯕꯤꯗꯨꯒ ꯑꯃꯨꯛ ꯈꯠꯅꯔꯕ꯭ꯔꯣ ꯀꯥꯟꯅꯦ ꯇꯧ ꯅꯨꯄꯤ ꯀꯩꯅꯣꯅꯦ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯅꯪ ꯉꯁꯤ ꯌꯨ ꯀꯌꯥꯝ ꯌꯣꯜꯂꯦ ꯁꯦꯜ ꯈꯔ ꯄꯤꯌꯨ ꯀꯥꯟꯅꯔꯣꯏ ꯑꯩꯒꯤꯅꯦ ꯌꯨꯊꯛ ꯁꯦꯜ ꯈꯔ ꯄꯤꯌꯨ ꯀꯔꯤꯒꯤ ꯌꯨꯊꯛ ꯁꯦꯜꯅꯣ ꯌꯨꯝꯗ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯤꯕꯁꯦ ꯊꯛꯎ ꯃꯤꯉꯣꯟꯗꯒꯤ ꯑꯃꯨꯛ ꯂꯩꯅꯒꯗꯕꯒꯤ ꯁꯔꯨꯛ ꯋꯥꯕ ꯃꯈꯩ ꯌꯣꯜꯂꯤꯕꯅꯤ ꯌꯨꯁꯦ ꯋꯥꯅ ꯇꯥꯟꯖꯕ ꯁꯦꯜꯁꯦ ꯑꯃꯨꯛ ꯅꯨꯡꯉꯥꯏꯅ ꯃꯤꯉꯣꯟꯗꯒꯤ ꯌꯨ ꯂꯩꯔꯒ ꯊꯛꯀꯦ ꯍꯥꯏꯔꯤꯔꯣ ꯑꯔꯦꯝꯕꯗ ꯁꯦꯜ ꯆꯠꯅꯕ ꯁꯤꯟꯕꯤꯔꯅꯨ ꯅꯨꯄꯥ ꯑꯗꯣ ꯋꯥ ꯑꯃ ꯂꯩ ꯅꯨꯄꯥ ꯅꯪꯕꯨ ꯒ꯭ꯌꯥꯟ ꯈꯖꯤꯛꯇ ꯇꯧꯕ ꯂꯩꯀꯥꯏ ꯃꯌꯥꯝꯁꯤꯅꯅꯦ ꯅꯣꯡꯃꯗꯤꯀꯣ ꯌꯨꯝ ꯃꯩ ꯊꯥꯈꯤꯕ ꯁꯣꯏꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯗꯤ ꯌꯨ ꯌꯣꯜꯂꯦꯅ ꯁꯥꯎꯅꯔꯤꯕ ꯑꯩꯅ ꯌꯨ ꯌꯣꯟꯕ ꯁꯦꯜ ꯇꯥꯟꯕꯁꯤꯗꯤ ꯃꯌꯥꯝꯅ ꯎꯏ ꯈꯪꯕꯤ ꯆꯩꯗꯅ ꯉꯥꯡꯗꯅ ꯇꯧꯅꯨ ꯀꯥꯏꯅ ꯊꯤꯡꯏ ꯑꯩꯅ ꯋꯥꯕꯁꯤꯗꯤ ꯀꯅꯥꯝꯇꯅ ꯎꯗꯦ ꯑꯩꯒꯤ ꯇꯦꯡꯁꯤꯃꯗꯤ ꯄꯥꯡꯕꯤꯗꯦꯕ ꯐꯠꯈꯤꯗ꯭ꯔꯕ ꯂꯩꯀꯥꯏꯅꯤ ꯀꯅꯥꯅ ꯑꯩꯒꯤ ꯅꯨꯄꯤ ꯌꯨ ꯌꯣꯟꯕꯗ ꯊꯤꯡꯉꯤꯅꯣ ꯕꯤꯖꯣꯏ ꯏꯗꯤ ꯈꯪꯍꯟꯒꯦ ꯍꯦ ꯃꯤ ꯎꯁꯤꯠꯇꯕ ꯀꯔꯤ ꯊꯣꯛꯑꯦ ꯆꯥꯗꯅ ꯋꯥ ꯑꯝꯇ ꯈꯟꯅꯁꯤ ꯍꯥꯏꯕꯅꯤ ꯑꯗꯨꯃꯥꯏꯅꯒ ꯂꯥꯎ ꯈꯣꯡꯒꯅꯨ ꯌꯨꯝꯊꯪꯅꯕꯁꯤꯡꯅ ꯇꯥꯔꯒ ꯂꯩꯀꯥꯏ ꯍꯨꯛꯈꯩ ꯂꯥꯛꯀꯅꯤ ꯑꯃꯨꯛ ꯌꯨ ꯊꯛꯄꯁꯦ ꯇꯣꯛꯄꯤꯔꯣ ꯑꯩꯁꯨ ꯌꯨ ꯌꯣꯟꯕꯁꯦ ꯇꯣꯛꯅꯕ ꯇꯧꯔꯒꯦ ꯅꯪꯁꯨ ꯊꯕꯛ ꯑꯃ ꯈꯔ ꯐꯒꯗꯕ ꯑꯃ ꯈꯜꯂꯒ ꯇꯧꯕꯤꯔꯣ ꯑꯩꯁꯨ ꯌꯨꯝ ꯀꯩ ꯏꯪꯈꯣꯜ ꯁꯪꯕꯟꯁꯤꯡꯁꯦ ꯏꯟꯁꯥꯡ ꯅꯨꯡ ꯃꯔꯥꯡ ꯀꯥꯏꯅ ꯊꯥꯔꯒ ꯂꯩꯔꯒꯦ ꯈꯪꯗ꯭ꯔꯦ ꯁꯨꯐꯝ ꯅꯣꯝꯐꯝ ꯀꯔꯤꯝ ꯂꯩꯇ꯭ꯔꯦ ꯇꯁꯦꯡꯅ ꯏꯁꯦ ꯌꯥꯝꯅ ꯋꯥꯔꯦ ꯅꯨꯄꯥ ꯅꯪꯕꯨ ꯒ꯭ꯌꯥꯟ ꯈꯖꯤꯛꯇ ꯇꯥꯎꯕ ꯊꯔꯣ ꯃꯄꯤ ꯐꯥꯎꯕ ꯇꯥꯔꯛꯂꯝꯃꯤ ꯊꯔꯣ ꯅꯪ ꯀꯞꯀꯅꯨ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦ ꯌꯦꯡꯕ ꯉꯝꯗꯦ ꯈꯪꯗꯦ ꯌꯨꯁꯦ ꯅꯨꯡꯇꯤꯒꯤ ꯊꯛꯈ꯭ꯔꯕꯅꯤꯅ ꯍꯦꯛ ꯍꯦꯟꯕ ꯊꯛꯇꯕꯗꯨ ꯉꯝꯗꯕ ꯍꯣꯏ ꯅꯪꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯑꯩ ꯊꯛꯑꯔꯣꯏꯒꯦ ꯊꯔꯣ ꯅꯨꯡꯉꯥꯏꯇꯦ ꯅꯪ ꯀꯞꯂꯛꯀꯅꯨ ꯂꯩꯀꯥꯏ ꯃꯤꯑꯣꯏꯁꯤꯡꯁꯤꯁꯨ ꯐꯠꯇꯦ ꯇꯁꯦꯡꯅ ꯃꯤꯅ ꯋꯥꯕ ꯅꯨꯡꯉꯥꯏꯇꯕꯁꯤꯗꯤ ꯎꯗꯦ ꯈꯪꯗꯦ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯕꯒꯤ ꯈꯟꯕꯗꯤ ꯂꯩꯔꯗꯅ ꯋꯥꯔꯕ꯭ꯔꯥ ꯀꯝꯗꯧꯔꯤ ꯍꯥꯏꯕ ꯐꯥꯎ ꯍꯦꯛ ꯍꯪꯕꯤꯔꯗꯤ ꯑꯗꯨꯒ ꯌꯦꯡꯉꯨ ꯑꯩꯈꯣꯏꯅ ꯍꯤꯡꯕꯒꯤꯗꯃꯛꯇ ꯏꯀꯥꯏꯒꯤ ꯈꯪꯗ ꯃꯤꯋꯥ ꯃꯩꯁꯥ ꯈꯥꯡꯅ ꯌꯨ ꯌꯣꯟꯕꯁꯤꯗꯤ ꯃꯣꯏꯌꯦꯡꯁꯤꯗꯤ ꯎꯔꯦ ꯅꯠꯇ꯭ꯔꯣ ꯇꯧꯅꯨ ꯐꯠꯇꯦ ꯑꯗꯨꯗ ꯈꯪꯗ꯭ꯔꯦ ꯅꯨꯄꯤ ꯊꯔꯣ ꯑꯩꯁꯨ ꯂꯣꯏꯅ ꯈꯪ ꯎꯔꯤꯅꯦ ꯑꯗꯣ ꯌꯨ ꯊꯛꯄꯁꯦ ꯇꯣꯛꯑꯁꯦꯕ ꯅꯆꯥꯅꯨꯄꯤꯁꯨ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ ꯑꯉꯥꯡ ꯅꯠꯇ꯭ꯔꯦ ꯑꯩꯈꯣꯏꯅ ꯌꯨ ꯌꯣꯟꯕ ꯍꯥꯏꯕꯁꯦ ꯅꯆꯥꯅꯨꯄꯤꯒꯤ ꯐꯖꯕ ꯑꯃ ꯅꯠꯇꯤꯌꯦ ꯌꯨ ꯊꯛꯂꯒ ꯍꯣꯏ ꯕꯕꯥ ꯊꯛꯑꯔꯣꯏꯒꯦ ꯑꯗꯣ ꯄꯨꯔꯥ ꯍꯦꯛ ꯍꯦꯟꯕꯗꯤ ꯑꯩ ꯉꯝꯃꯣꯏ ꯅꯣꯡꯃꯒꯤ ꯈꯖꯤꯛ ꯊꯛꯄ ꯍꯥꯏꯗꯨꯅꯤ ꯂꯩꯔꯤꯕ ꯌꯨ ꯃꯌꯥꯝꯁꯤꯅ ꯀꯝꯗꯧꯕ ꯊꯔꯣ ꯂꯩꯔꯤꯕ ꯈꯔꯁꯤꯕꯨꯗꯤ ꯌꯣꯟꯊꯣꯛꯑꯒꯦ ꯍꯣꯏ ꯏꯍꯦ ꯊꯔꯣ ꯊꯣꯡꯒꯥꯟꯗ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯆꯪꯉꯛꯏꯕꯁꯤꯕꯨ ꯅꯪꯕꯨ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯣ ꯈꯪꯗꯦꯗ ꯌꯨ ꯊꯛꯄ ꯂꯥꯛꯏꯕ ꯖꯥꯠꯂꯥ ꯑꯣꯏꯔꯝꯃꯅꯤ ꯊꯔꯣ ꯑꯩ ꯏꯃꯨꯡꯗ ꯆꯪꯂꯒꯦ ꯉꯥꯏꯍꯥꯛꯇ ꯇꯨꯝꯃꯨꯈꯤꯒꯦ ꯌꯨ ꯉꯥꯎꯕ ꯍꯜꯂꯛꯄꯩꯔ ꯍꯦꯟꯖꯤꯜꯂꯛꯄꯩꯔ ꯀꯣꯛꯁꯤ ꯈꯔ ꯉꯥꯎꯔꯛꯏ ꯍꯣꯏ ꯀꯅꯥꯅꯣꯅꯦ ꯏꯆꯥ ꯅꯨꯄꯤ ꯂꯩꯔꯥꯡꯒ ꯃꯁꯛꯁꯨ ꯍꯥꯏꯐꯦꯠ ꯃꯥꯟꯅꯩ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯀꯅꯥꯅꯣ ꯀꯅꯥ ꯍꯪꯕ ꯂꯥꯛꯄꯅꯣ ꯌꯨ ꯂꯩꯗꯣꯏꯔꯥ ꯏꯕꯨꯡꯉꯣ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏ ꯃꯥꯁꯤꯕꯣ ꯑꯩꯕꯨ ꯃꯁꯛ ꯈꯪꯗ꯭ꯔꯖꯥꯠꯂꯣ ꯏꯕꯨꯡꯉꯣ ꯀꯥꯏꯅ ꯑꯩꯁꯦ ꯁꯝ ꯀꯛꯎꯕꯗꯩ ꯅꯨꯄꯥ ꯇꯁꯦꯡꯅ ꯃꯥꯟꯅꯕ ꯖꯥꯠꯅꯤ ꯅꯨꯡꯉꯥꯏꯗ ꯄꯥꯝꯖꯕ ꯊꯣꯛꯏ ꯈꯣꯟꯖꯦꯜꯀꯥꯁꯦ ꯃꯥ ꯅꯆꯥ ꯅꯨꯄꯥ ꯂꯦꯝꯕꯅꯦ
ꯀꯅꯥꯅꯣꯅꯦ ꯏꯆꯥ ꯅꯨꯄꯥ ꯂꯦꯝꯕꯩꯕꯣ ꯏꯃꯥꯕꯨ ꯈꯪꯗ꯭ꯔꯦ ꯅꯍꯥꯁꯨ ꯑꯣꯏꯔꯤꯕꯅꯤ ꯑꯍꯜ ꯌꯥꯝ ꯑꯣꯏꯁꯤꯜꯂꯦ ꯃꯤꯠ ꯁꯣꯛꯄꯩꯅꯤꯁꯨ ꯅꯠꯇꯦ ꯏꯕꯨꯡꯉꯣ ꯏꯃꯥꯗ ꯅꯪꯕꯨ ꯀꯅꯥꯅꯣ ꯁꯦꯡꯅ ꯑꯝꯇ ꯍꯥꯏꯌꯨ ꯏꯃꯥꯗꯤ ꯂꯦꯝꯕ ꯀꯧꯕ ꯅꯨꯄꯥ ꯑꯝꯇ ꯂꯩꯇꯦꯅꯤ ꯏꯆꯥꯗ ꯏꯃꯥ ꯅꯆꯥ ꯅꯨꯄꯥ ꯑꯃ ꯃꯁꯛ ꯈꯪꯖꯤꯜꯂꯛꯇ꯭ꯔꯗꯤ ꯂꯣꯏꯔꯦꯗꯅ ꯅꯨꯡꯉꯥꯏꯇꯦꯗ ꯋꯥꯈꯜꯒꯁꯤ ꯇꯁꯦꯡꯅ ꯉꯥꯏꯈꯣ ꯈꯣꯟꯖꯦꯜꯒꯗꯤ ꯏꯆꯥ ꯅꯨꯄꯤ ꯂꯩꯔꯥꯡꯒ ꯍꯥꯏꯐꯦꯠꯀꯗꯤ ꯃꯥꯟꯅꯒꯨꯝ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯌꯨꯒ ꯂꯩꯕ ꯂꯥꯛꯏꯕ ꯍꯥꯏꯗꯨꯔꯣ ꯂꯩꯕꯅꯤ ꯄꯨꯊꯣꯔꯛꯀꯦ ꯉꯥꯏꯍꯥꯛ ꯉꯥꯏꯌꯨꯀꯣ ꯏꯕꯨꯡꯉꯣ ꯅꯃꯤꯡꯗꯣ ꯂꯦꯝꯕ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯏꯕꯨꯡꯉꯣ ꯂꯦꯝꯕ ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯃꯨꯀꯣ ꯏꯃꯥ ꯉꯥꯏꯈꯣꯕ ꯑꯩꯁꯦ ꯅꯆꯥ ꯅꯨꯄꯤ ꯂꯩꯔꯥꯡ ꯀꯩꯅꯣ ꯅꯆꯥ ꯃꯁꯛ ꯈꯪꯗ꯭ꯔꯕꯣ ꯉꯁꯤꯗꯒꯤ ꯂꯦꯝꯕ ꯀꯧꯔꯨꯕꯅꯤ ꯑꯩꯒꯤ ꯃꯤꯡꯁꯤ ꯏꯃꯥ ꯍꯩꯃ ꯏꯃꯥꯒꯤ ꯂꯩꯔꯥꯡ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯝꯂꯤꯕꯁꯤꯅ ꯑꯁ ꯂꯣꯏꯔꯦꯗꯅ ꯏꯆꯥ ꯅꯨꯄꯤ ꯑꯃꯈꯛ ꯄꯣꯛꯆꯕꯁꯦ ꯃꯊꯣꯡ ꯃꯔꯝ ꯍꯦꯛ ꯈꯪꯗ꯭ꯔꯤꯗꯣ ꯇꯧꯔꯦ ꯑꯁ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯑꯗꯨꯝꯅ ꯇꯧ ꯍꯥꯏꯒꯦ ꯑꯩꯅ ꯈꯜꯂꯦꯕ ꯉꯁꯥꯏꯅ ꯅꯪ ꯃꯥꯜꯂꯦꯅ ꯈꯣꯟꯖꯦꯜꯒꯗꯣ ꯁꯦꯝꯗꯅ ꯅꯪꯁꯦ ꯅꯨꯄꯤꯅꯤꯅ ꯅꯨꯄꯤ ꯃꯁꯤ ꯀꯩꯅꯣ ꯏꯃꯥ ꯅꯆꯥ ꯅꯨꯄꯤꯅ ꯇꯧꯔꯤꯁꯦ ꯏꯃꯥꯒꯤ ꯈꯜꯂꯒꯅꯤ ꯂꯩꯀꯥꯏ ꯈꯜꯂꯒ ꯅꯠꯇꯦ ꯏꯃꯥꯅ ꯅꯆꯥ ꯅꯨꯄꯥ ꯌꯥꯎꯗꯦꯅ ꯆꯤꯟꯇꯥ ꯇꯧꯖꯕꯗꯣ ꯑꯗ ꯅꯆꯥ ꯅꯨꯄꯥ ꯑꯣꯟꯊꯣꯛꯄꯅꯤ ꯏꯃꯥ ꯑꯩ ꯅꯨꯄꯥ ꯑꯣꯜꯂꯕꯅꯤꯀꯣ ꯉꯁꯤꯗꯒꯤ ꯅꯄꯥ ꯌꯥ ꯅꯨꯄꯤ ꯃꯆꯥ ꯅꯉꯣꯟꯗ ꯀꯅꯥꯅ ꯑꯗꯨꯝꯅ ꯇꯧ ꯍꯥꯏ ꯅꯨꯄꯤꯗꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯩꯌꯨꯅꯦ ꯅꯪꯕꯣ ꯑꯁ ꯑꯩꯈꯣꯏ ꯃꯥꯁꯦ ꯀꯩꯅꯣ ꯕꯤꯠꯀ ꯌꯥꯝ ꯇꯦꯛꯏ ꯏꯁꯣꯝꯗ ꯅꯃꯧ ꯅꯨꯄꯤ ꯍꯣꯏ ꯑꯩꯒꯤ ꯁꯛ ꯎꯕꯗ ꯀꯦꯜꯍꯧꯔꯕꯅꯤ ꯈꯪꯉꯕ ꯍꯔꯥꯎꯒꯦꯗꯤ ꯍꯥꯏꯗꯤ ꯃꯁꯤꯗꯩꯁꯤꯗ ꯏꯁꯧ ꯏꯔꯥꯡꯒ ꯇꯧꯗꯅ ꯏꯃꯨꯡ ꯆꯪꯈꯤꯅꯨ ꯋꯥꯔꯤ ꯆꯞ ꯆꯥꯕꯤ ꯑꯃ ꯁꯥꯈꯤꯗꯧꯅꯤ ꯀꯥꯟꯅꯔꯣꯏ ꯏꯃꯨꯡꯁꯦ ꯌꯥꯝꯅ ꯋꯥꯔꯕꯅꯤ ꯐꯤ ꯅꯨꯡ ꯁꯥꯗꯅ ꯁꯦꯜ ꯅꯨꯡ ꯇꯥꯜꯂꯨꯅꯦ ꯅꯪꯕꯣ ꯐꯤ ꯁꯥꯕ ꯀꯥꯏꯅ ꯏꯃꯥ ꯌꯥꯝ ꯍꯩꯅꯗꯦ ꯅꯆꯥꯅꯦ ꯊꯕꯛ ꯁꯨꯕ ꯑꯣꯏꯅ ꯆꯠꯀꯦ ꯏꯃꯥꯁꯨ ꯌꯨ ꯌꯣꯟꯕꯒꯤ ꯁꯤꯟꯐꯝꯗꯣ ꯑꯗꯨꯝ ꯌꯣꯟꯗꯨꯅ ꯂꯩꯔꯣ ꯍꯩꯃ ꯃꯁꯤꯟꯁꯤ ꯀꯌꯥꯗꯅꯣꯅꯦ ꯃꯁꯤꯕꯣ ꯃꯤꯅ ꯇꯥꯔꯒ ꯃꯁꯤꯕꯨ ꯀꯔꯝ ꯊꯣꯛꯇꯣꯏꯅꯣꯕ ꯁꯣꯝꯗ ꯂꯩꯀꯥꯏꯁꯤꯅ ꯌꯨ ꯌꯣꯟꯕ ꯊꯤꯡꯂꯤ ꯏꯃꯥꯁꯨꯅꯦ ꯇꯣꯛꯑꯗꯕꯅꯤ ꯂꯩꯔꯤꯕꯁꯤꯡꯁꯤ ꯌꯣꯟꯊꯣꯛꯂꯒ ꯇꯣꯛꯄ ꯌꯥꯔꯣꯏꯗ ꯏꯃꯥꯅ ꯇꯜꯂꯗꯤ ꯅꯆꯥ ꯅꯨꯄꯥ ꯂꯦꯝꯕ ꯂꯩꯔꯤꯕꯁꯤꯗꯤ ꯅꯆꯥꯅ ꯌꯣꯟꯊꯒꯦ ꯏꯃꯥ ꯀꯩꯝꯇ ꯋꯥꯔꯨꯅꯨ ꯁꯝꯀꯁꯦ ꯊꯤ ꯅꯥꯟꯗ꯭ꯔꯦ ꯏꯃꯥ ꯅꯨꯄꯥ ꯑꯁꯦꯡꯕ ꯃꯥꯜꯂꯕꯣ ꯊꯔꯣ ꯁꯥꯎꯁꯨ ꯁꯥꯎꯅꯤꯡ ꯀꯞꯁꯨ ꯀꯞꯅꯤꯡ ꯇꯧꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪꯅ ꯇꯧꯔꯛꯂꯤꯕꯁꯤꯅ ꯅꯪꯁꯤ ꯅꯨꯄꯤꯅꯤꯅꯦ ꯅꯨꯄꯤ ꯀꯔꯤꯅꯣ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯤꯕꯁꯤꯕꯣ ꯅꯨꯄꯥ ꯃꯆꯥꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯑꯁꯤꯗ ꯅꯨꯄꯤ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯅꯠꯇꯦ ꯁꯝ ꯑꯗꯨꯅ ꯀꯅꯥꯅ ꯑꯗꯨꯛ ꯌꯥꯝꯅ ꯇꯦꯟꯅ ꯀꯛꯎ ꯍꯥꯏꯒꯦ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯁꯝꯒꯁꯦ ꯅꯨꯄꯤꯒꯤ ꯁꯥꯡꯂꯒ ꯐꯖꯕꯅꯤꯀꯣ ꯅꯨꯄꯤꯗꯤ ꯅꯨꯄꯥꯅ ꯇꯦꯜꯂꯒ ꯌꯦꯡꯅꯤꯡꯗꯦꯀꯣ ꯏꯃꯥ ꯍꯩꯅꯗꯦ 이베마 가이나가 까로까노 민가세 레이랑가이나가 레이마는 온도하다우니 이마 나사세 누피나티 누파니 누파 미기 마망다 차가차가 낭비노 야미 까이세 삼카 이세 누파 마나바 누파 오이베기 파자나바 까이니 삼상나가 레이디 이세 누파 만지 하이마이마 예고니 마세 누피 마나 누피 마르니 까이 콩그라우가도 나빠기 나트로 파닉 실라가 레이소 짤로 아스 이마 ꯅꯪꯍꯧꯔꯣꯏꯗꯧꯗꯧꯅ ꯅꯄꯥꯅ ꯎꯔꯒ ꯅꯪꯕꯨ ꯉꯥꯡꯕꯤꯔꯅꯤ ꯍꯥꯏꯕ ꯅꯄꯥꯗꯣ ꯌꯨ ꯌꯥꯝ ꯉꯥꯎꯕꯅꯤ ꯑꯃꯨꯛꯅꯦ ꯋꯥꯊꯣꯛ ꯑꯃ ꯊꯣꯛꯄ ꯇꯥꯔꯦ ꯆꯨꯝꯅ ꯅꯨꯄꯥ ꯁꯥꯕꯅ ꯁꯥꯕꯅꯤ ꯏꯃꯥ ꯀꯔꯤꯝꯇ ꯍꯥꯏꯗꯦꯗꯅ ꯅꯁꯥ ꯅꯅꯥ ꯈꯛꯇꯪ ꯇꯧꯔꯤꯕꯗꯣ ꯃꯗꯨꯈꯛ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯨ ꯑꯁ ꯏꯃꯥ ꯌꯥꯔꯦꯕ ꯑꯩ ꯏꯃꯨꯡꯗ ꯆꯪꯖꯈ꯭ꯔꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯏꯃꯨꯡꯗ ꯆꯪꯈꯤ ꯊꯔꯨꯁꯨ ꯁꯥꯎꯅꯤꯡꯅ ꯄꯉꯥꯡ ꯉꯥꯡꯗꯨꯅ ꯊꯣꯛꯂꯛꯏ ꯂꯝꯕꯤꯗꯅꯤ ꯁꯅꯥꯔꯩꯒ ꯂꯩꯕꯤꯒ ꯃꯈꯣꯏ ꯑꯅꯤꯒ ꯍꯦꯛ ꯊꯦꯡꯅꯔꯨꯔꯦ ꯊꯥꯔꯣ ꯅꯪ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯋꯥ ꯈꯔ ꯑꯩꯈꯣꯏꯒ ꯍꯥꯏꯅꯁꯤ ꯁꯤꯌꯥ ꯀꯔꯤ ꯍꯥꯏꯒꯦ ꯀꯩ ꯋꯥ ꯈꯟꯅꯁꯤꯒꯦ ꯀꯩꯅꯣꯅꯤ ꯂꯩꯕꯤ ꯍꯦꯛꯇ ꯍꯥꯏꯔꯒꯦ ꯀꯩꯗꯧꯅꯤ ꯁꯨꯝ ꯑꯩꯈꯣꯏ ꯃꯁꯦꯟ ꯍꯥꯏꯅꯔꯒ ꯂꯩꯒꯗ ꯁꯔꯨꯛ ꯅꯠꯇ꯭ꯔꯅꯤ ꯂꯩꯕꯤ ꯑꯣ ꯃꯥꯅꯦ ꯃꯥꯅꯦ ꯑꯗꯨꯃꯛꯅꯤ ꯑꯩꯅ ꯍꯥꯏꯖꯒꯦꯅ ꯇꯧꯔꯤꯕꯅꯤ ꯃꯥ ꯊꯦꯡꯅꯔꯤꯉꯩꯁꯤꯗ ꯍꯥꯏꯔꯁꯤ ꯃꯁꯥꯅ ꯒ꯭ꯌꯥꯟꯁꯨ ꯇꯥꯗ꯭ꯔꯦ ꯀꯩꯗꯧꯅꯤ ꯂꯩꯕꯤꯌꯥ ꯏꯁꯤꯌꯥ ꯀꯔꯤ ꯋꯥꯐꯝ ꯑꯣꯏꯔꯕꯅꯣ ꯑꯣ ꯀꯩꯅꯣꯅꯤ ꯁꯨꯝꯗꯧꯕꯅꯤ ꯅꯪꯅ ꯂꯩꯀꯥꯏꯁꯤꯗ ꯌꯨ ꯌꯣꯟꯁꯤꯜꯂꯦ ꯑꯩꯈꯣꯏꯅ ꯐꯅ ꯀꯟꯅ ꯌꯣꯟꯗꯅꯕ ꯍꯥꯏꯕꯁꯤꯗ ꯅꯣꯏꯅ ꯁꯨꯛꯌꯥ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ ꯑꯗꯨꯃꯛ ꯌꯣꯟꯗꯨꯅ ꯂꯩ ꯌꯨ ꯌꯣꯜꯂꯤꯕ ꯅꯈꯣꯏꯕꯨꯗꯤ ꯈꯔ ꯐꯔꯤꯅꯦ ꯁꯦꯜ ꯊꯨꯝ ꯐꯪꯂꯝꯒꯅꯤ ꯂꯩꯀꯥꯏꯁꯤ ꯂꯩꯔꯤꯕ ꯅꯨꯄꯥ ꯃꯈꯩ ꯅꯪꯒꯤ ꯌꯨ ꯃꯌꯥꯝꯁꯦ ꯂꯩꯔꯒ ꯊꯛꯄꯗ ꯅꯨꯄꯥ ꯃꯈꯩ ꯅꯪꯅ ꯂꯣꯏꯅ ꯍꯥꯠꯂꯒ ꯁꯤꯔꯣ ꯊꯥꯔꯣ ꯀꯥꯟꯅꯔꯣꯏ ꯑꯇꯣꯞꯄ ꯊꯕꯛ ꯀꯌꯥ ꯑꯃ ꯂꯩ ꯑꯗꯨ ꯑꯣꯏꯅ ꯇꯧ ꯌꯨ ꯌꯣꯟꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ ꯉꯁꯤꯗꯒꯤ
นั่งน่ะลำเห็นตัวนี่เฮอยู่โยนละบะไอ้คอยบุญเนี่ยพัดตีให้หนูสินี่มานี่ทารุอีเสียสนาเรนะให้เสียนั่งอินเดบะเต้าไอ้คอยสลอยนะครั้งนี้บุญนั่งไหวให้บะอะตัวบัวอะตัวป้าสิงจูบราโยนเดระเต้าระโมไอ้คอยไก่สู้ให้จรวยพัดตีให้บะอยู่สิโยนละกะนั่งวันเดไก่หนูการนาริบเสียการนาริทารุทับกสู้เดนตานบะเสียวดอกุยน่ะนักแต่ไหลด้วยมีกี่มารันจุบปะกันนุ่งไงบะสักไปยาวก็นัสานุปีนกันเนาะนุปารานุปีระแกนเมนเฮตตาดิยิงนิ่งขี้เจียนทกนะมาซ้ำกันตัวก็อินเนี่ยนัสานุปีโดนุปาสาดิเนี่ยนะอุ้ยบะสุยารุยดงดะก็อีกันเดกิทารัวไอ้คุยเลยกันเนี่ยปุ่มส่งในระบบนี้ก็นั่งเนี่ยยูนบังสิตกิตัวนะให้บะสิไลบียอิเสียสนาเรกันนักคุยนังสิให้งังลีไม่ยามบะสิวะไอ้เนี่ยก็ยามกยามในเลยกันไม่ยามบะสิดาอาการบัทับตกชะกียูเสียเลยกันสิเลยบะไม่ย่อยนุปาคักนั่นเลยกันทักปนัดเดเลยกายสิเดเลยบะนุปะยามบดีทางนบะสมดกีโอยนะอายามบทักบดีถ้ารู้ไอ้กิดหลักปมีดีอาราปมีโอยงักตันให้ค่อยนะว่านั่นเลยบะมาตำแต่ดีอีเตียงมาปังบีบดีลายกันนะกำดาวรีให้บะเผาบะเฮกหังบีนะบะมีเลยติอะดูกะหิงนะบะอีมุงกิเลยแต่ไล่ระกบนะบะจะราเห็นแต่นะบะคนนั่นจะรีบสินพมสิเดดีนะค่อยมายามอุยพัดเจียดูแต่ให้ดนะให้เบรีบนะตรถ้ารู้อะดุมนั่นดีให้หนูตาอาแต่ที่ถ้าเป็นข้างตัวโมก็สุกายดิอินสร้างยวนบะวัดพัมพยายามนั่นเลยอาศัยพยายามเสียเต่าดนะนั่นดีอาดูเต่าบุดะนั่งวันดาไอ้คุยในกะหรี่ให้กันได้กี่ฮะยูเสียพมปวดโลเฮ้ไรบีนะถ้ารู้ไอ้คุยดีให้พัมถกไปให้ดำสิได้ดิเนี่ยไอ้คุยว่ามแต่งังเดบีถ้าบ่อยนะอุดละกันเนี่ยเฮ็ดตะยุ่งไม่ท่านี่ให้บสิท่ากันดำนี่เสียสิละอาสมน้ำมาคอยอันนี้ดูสัตว์เครทารุกับปะกะยุ่มลุมเดลักลำนี้ทงก้าวยาวรบดันนี้มันนี่นะอีได้มาทารุใครดูบ่ยาวร์กนุ่งสุกนุ่งจานเนอฮัลลักนี่บสิบนั่นเอาเลยอีได้มาเด้อกันนานกะรีหายบกฮะอีได้มาเด้อกันนานนักสักคุดุมสัตว์เครนั่นเอามันนี่นะปุ๊บน้ำมันมายุกนักนี่อะดูมาขายมตานะพี่อยู่อีได้มาเฮ้ยมันนี่อะอีได้มาเนี่ยอีการกะฮัลลักนี่บันนี่ก็นั่งเนี่ยตามมาขายทักษิณละก็ละกันเนี่ยอีสักใครละกันอีได้มาเนี่ยน้องวันดาว่ายำนักงังดิ้งอีได้มาโอ้อีได้มาทารุนั่นเอาแกตัดดูมาขายมตังดิปีเลยดิก็ได้ดิอยู่นู้นมาเนี่ยอยู่กินี่เขาสิไอ้นั่นมาท่าชันอะไรอีบสิให้คุยดีพัดแต่บีอยู่ยวนบีเลยใกล้มั่งนั่นมาสิ้นบันนี่นะเขาสิอยู่ยวนไม่ยากด้วยเย่เลยใกล้เมียมสังดานะอยู่ยวนละมาดียุ่งไม่ท่านี่มันเนี่ยอีได้มาเนี่ยอีไก่ไปส่งยิงบะว่าเราเป็นน้อยที่สุดก็ฮัลโหลยุ่มดะไอ้สุเนี่ยยุ่มดังเงี้ยแต่สั่งเลยกับกันนี่เนาะว่าขันมุนแต่ขันลูกกี่ยำเลยกันอาศัยให้เราทารุยุ่มลมตะไลมันนี่ให้รำเต่าเลยกันไอ้คุยได้มาทารุสิมาสิ้นเดียวกันมันนี่ดูในไก่ไม่ยำดังงังเลยกันมันมาสิ้นคุมได้ไม่ได้สิไอ้กันมารำมาเลยยูยวนมาสอยตัวครั้งนี้ดูดียูไม่ยำมาดีเลยรำกันนี่ไอ้กันอีใจมาทารุได้เลยกันด้วยเดลชิลละไปนะได้ดีโลนะยูแล้วก็เสียวตับนะไปเลยว้ามันนี่ไอ้ฮักเสียกิเสียงักตั้งไงกันดับสมดานาการละมารวมดันนี่น่าบ้านะวิซ่าอามุกเลยรังนะมาหูรำเดือดสาวดีนี่กว่าสาวจะชัดเรียนมากิสระปีเด็กเลยก็ไอ้หนูยาจะก็คุยเสียกองถูกก็เทียมมันเลยก็เฮ้ยจุ่มนี่เลยรังเสียแต่สิ่งเนี่ยคุยเนี่ยเสียปั๊มจะภาษานี่กว่ากังจุดเลยรังกินมาตรงหมดเนี่ยไอ้คุยเสียน้ำมันรัวละมั้งไอ้เนี่ยยับตันเลยโอ้ยขนาดนั้นตันเลยกันดูนี่ไอ้เราเดี๋ยวภาษานี่บ้าแล้วพวกอะไรมันพัดเด้เลยรังนั่งเอาเวลาเกี่ยนตัวไปเด้อบุยเศร้าอีมาเสียเนอะงังเล่นี่เนอะอดุมจัดเลยตู่ยังกูสิง้าไม่ยอมเสียนุ้ยถอยบีเนอะพ่อนะพ่อดิใครอะไอ้คุยถอยบีนะนุ้ยนี่สิดีไอ้ก็เอาหรอกพวกไอ้โดนเก็บอะคุยถอยบีเนี่ยงาสันยังไงบ้างไอ้สภาพยาวแกยาวยาวร้านหนูนุ้ยสิเลบันนี่สินะอาสมนะบุยเศร้าให้เด็กปุ่นน่ะหลักลำถอยบีนะนุ้ยพัดเราไว้ฮะจ๊ออีเสียนุ้ยไงมันก็ยังว่าเนี่ยยามีแฮะน่าเสียงเสียเขามาได้ภาษาฮาวครสาวไปสิ่งอะไรเลยร่างไอ้คุยนี่ถ้าผมจะสั่นพี่น้องเสียงยาด้วยนะจ๊อทันใจเฮ้ยยายฉันสลาวเลยร่างมาคุยนี่สัตว์มีนะบัดดูดะถ
ꯊꯣꯏꯕꯤꯅ ꯍꯥꯏꯔꯛꯂꯝꯃꯤ ꯂꯩꯔꯥꯡ ꯅꯁꯛꯁꯨ ꯐꯖꯩ ꯊꯤꯕ ꯅꯠꯇꯦ ꯀꯩꯅꯣ ꯅꯪꯅ ꯅꯁꯝ ꯅꯅꯥ ꯀꯛꯇꯅ ꯅꯨꯄꯥꯗꯧꯅ ꯂꯩꯔꯤꯁꯤꯕꯣ ꯅꯪꯕꯨ ꯅꯣꯏ ꯃꯥꯅ ꯀꯩꯝ ꯍꯥꯏꯗ꯭ꯔꯣ ꯏꯅꯦ ꯊꯔꯣꯗ ꯃꯁꯤꯡ ꯑꯃꯗꯤ ꯂꯩꯕꯅꯤꯀꯣ ꯂꯩꯅꯤ ꯑꯗꯨ ꯊꯣꯏꯕꯤ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦꯅ ꯀꯩ ꯋꯥꯅꯣ ꯍꯥꯏꯌꯨ ꯍꯪꯉꯨ ꯀꯩꯅꯣ ꯑꯩꯁꯦ ꯅꯪꯕꯨ ꯇꯁꯦꯡꯅ ꯄꯥꯝꯃꯦꯕ ꯅꯪ ꯌꯥꯗꯕ ꯌꯥꯔꯣꯏꯀꯣ ꯂꯩꯔꯥꯡ ꯋꯥꯊꯤ ꯉꯥꯡꯅꯨ ꯅꯪ ꯅꯨꯄꯤꯅꯤ ꯀꯩꯅꯣ ꯅꯪꯕꯣ ꯑꯁꯦꯡꯕꯩꯅꯦ ꯑꯩꯅ ꯍꯥꯏꯁꯤ ꯊꯣꯏꯕꯤ ꯇꯥ ꯈꯝꯕ ꯎꯅꯕ ꯆꯠꯂꯤꯕꯅꯤ ꯂꯩꯔꯥꯡ ꯑꯣꯏꯔꯣꯏꯗꯕ ꯋꯥꯗꯣ ꯉꯥꯡꯒꯅꯨ ꯑꯩ ꯇꯥꯅꯤꯡꯗꯦ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕ ꯑꯉꯥꯡ ꯃꯆꯥ ꯅꯠꯇꯦ ꯁꯝ ꯈꯔ ꯀꯛꯑꯒ ꯅꯨꯄꯥ ꯁꯥꯔꯒ ꯅꯨꯄꯤ ꯀꯣꯏꯅꯦꯅ ꯈꯜꯂꯤꯕ ꯅꯪꯒꯤ ꯀꯣꯛꯇꯨꯕꯨ ꯀꯩꯅꯣ ꯅꯁꯥꯅ ꯅꯁꯥꯁꯦ ꯀꯩ ꯑꯣꯏꯅ ꯈꯜꯂꯤꯅꯣ ꯅꯪꯕꯣ ꯉꯥꯎꯔꯕꯣ ꯅꯪ ꯊꯣꯏꯕꯤ ꯑꯗꯨꯃꯥꯏꯅꯗꯤ ꯍꯥꯏ ꯅꯨꯡꯁꯤꯕꯗ ꯅꯨꯄꯤ ꯅꯨꯄꯥꯅ ꯈꯥꯏ ꯅꯨꯄꯤꯅ ꯅꯨꯄꯤ ꯅꯨꯡꯁꯤꯕ ꯌꯥꯗꯦꯕ ꯂꯩꯕ꯭ꯔꯣ ꯅꯨꯡꯁꯤꯔꯗꯤ ꯅꯨꯡꯁꯤꯔꯦ ꯉꯁꯤ ꯁꯣꯏꯗꯅ ꯆꯦꯟ ꯂꯩꯔꯥꯡ ꯅꯪ ꯌꯥꯝꯅ ꯋꯥꯊꯤ ꯉꯥꯡꯉꯤ ꯀꯩꯅꯣ ꯅꯪꯒꯤ ꯋꯥꯈꯜꯗꯨꯕꯣ ꯑꯁ ꯑꯔꯦꯝꯕꯗ ꯑꯩꯅꯦ ꯅꯪꯒ ꯆꯠꯃꯤꯟꯅꯔꯝꯃꯤ ꯑꯩꯈꯣꯏ ꯕꯩꯖꯥꯒ ꯂꯥꯛꯑꯝꯃꯁꯨ ꯂꯩꯔꯥꯡꯗꯣ ꯅꯨꯄꯤꯅꯤ ꯍꯥꯏꯖꯕꯩ ꯋꯥꯅꯤ ꯇꯁꯦꯡꯅ ꯅꯨꯄꯥꯗ ꯅꯨꯄꯥꯅꯤ ꯁꯥꯎꯅꯤꯡꯂꯛꯇꯨꯅ ꯊꯣꯏꯕꯤꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯊꯣꯡꯒꯥꯜ ꯑꯃꯗ ꯆꯪꯂꯛꯏ ꯊꯣꯏꯕꯤ ꯏꯪꯉꯪꯒꯅꯤ ꯀꯩꯅꯣ ꯂꯩꯔꯥꯡ ꯉꯥꯎꯔꯕ ꯅꯪꯕꯣ ꯉꯥꯎꯔꯤ ꯉꯥꯎꯕꯗꯨꯅ ꯅꯪ ꯉꯁꯤ ꯆꯦꯜꯂꯗꯕꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯏꯕꯤꯗꯨ ꯌꯨꯝ ꯑꯃꯗ ꯄꯨꯁꯤꯜꯂꯛꯏ ꯌꯨꯝ ꯑꯗꯨꯁꯨ ꯑꯇꯩ ꯀꯅꯥꯒꯤ ꯅꯠꯇꯦ ꯂꯩꯔꯥꯡꯒ ꯇꯤꯟꯅꯕ ꯃꯔꯨꯞ ꯑꯃꯒꯤꯗꯅꯤ ꯑꯁꯨꯝꯅ ꯂꯩꯔꯥꯡꯅ ꯐꯥꯗꯨꯅ ꯊꯣꯏꯕꯤ ꯆꯦꯜꯂꯝꯃꯤ ꯕꯤꯖꯣꯏꯗ ꯍꯩ ꯃꯃꯥ ꯊꯔꯣ ꯑꯣ ꯇꯥꯔꯦ ꯀꯔꯤꯅꯣ ꯅꯠꯇꯦ ꯅꯆꯥꯅꯨꯄꯤ ꯂꯩꯔꯥꯡꯒꯅꯣ ꯀꯩꯅꯣ ꯃꯥꯅ ꯈꯜꯂꯤꯕꯁꯦ ꯅꯨꯄꯤꯅꯤ ꯍꯥꯏꯕ ꯃꯥ ꯈꯪꯗ꯭ꯔꯕ꯭ꯔꯣ ꯃꯤꯒꯤ ꯃꯆꯥꯅꯨꯄꯤꯗꯨ ꯆꯦꯜꯂꯛꯏ ꯍꯥꯏꯔꯤꯅꯤ ꯅꯪꯕꯣ ꯀꯩꯅꯣꯅꯦ ꯍꯥꯏꯔꯤꯕꯁꯤꯕꯣ ꯑꯁ ꯑꯩꯗꯤ ꯂꯣꯏꯔꯦꯗꯅ ꯃꯣꯏ ꯅꯨꯄꯥ ꯍꯩ ꯃꯃꯥ ꯑꯗꯨꯝꯅ ꯇꯧꯕ ꯌꯥꯕ ꯃꯇꯝ ꯅꯠꯇꯦ ꯃꯤ ꯈꯪꯅꯗ꯭ꯔꯤꯉꯩꯗ ꯑꯝꯇ ꯅꯨꯄꯤ ꯃꯆꯥꯗꯣ ꯊꯤꯗꯣꯛꯅꯕ ꯇꯧꯁꯤ ꯀꯅꯥꯒꯤ ꯃꯆꯥ ꯃꯁꯨꯅꯣ ꯍꯥꯏꯕ ꯍꯧꯖꯤꯛꯄꯨ ꯀꯃꯥꯏꯅ ꯊꯤꯜꯂꯨꯗꯣꯏꯅꯣ ꯑꯁ ꯏꯃꯥꯒꯤ ꯄꯦꯝꯃ ꯂꯩꯔꯥꯡ ꯅꯪꯕꯨ ꯀꯔꯤꯅꯣ ꯑꯩ ꯀꯔꯤꯅꯨꯡꯒꯤ ꯏꯆꯥ ꯄꯣꯛꯂꯨꯕꯅꯣꯕ ꯑꯩꯕꯣ ꯂꯩꯀꯥꯏ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ ꯏꯀꯥꯏꯕ ꯆꯣꯞꯄꯅ ꯑꯩꯅꯦ ꯑꯁ ꯊꯔꯣꯒ ꯑꯣꯏꯅꯤꯡꯗ꯭ꯔꯦꯗ ꯑꯩ ꯃꯃꯥ ꯑꯩꯗꯤ ꯐꯟꯗꯨꯝ ꯍꯔꯥꯎꯈ꯭ꯔꯦꯗ ꯏꯆꯥ ꯅꯨꯄꯥ ꯌꯥꯎꯖꯗꯕ ꯑꯩꯈꯣꯏꯗꯤ ꯏꯆꯥ ꯅꯨꯄꯤꯅ ꯅꯨꯄꯤ ꯆꯦꯜꯂꯛꯏꯁꯦ ꯐꯔꯕ ꯀꯅꯥꯒꯤ ꯏꯃꯨꯡꯅꯣ ꯍꯥꯏꯕꯗꯨꯕꯣ ꯃꯃꯥ ꯕꯤꯅꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯑꯩꯈꯣꯏ ꯕꯣꯏꯆꯥꯒꯤ ꯃꯆꯦ ꯊꯣꯏꯕꯤ ꯍꯥꯏꯕꯤꯗꯣ ꯀꯩꯅꯣꯅꯦ ꯍꯥꯏꯔꯤꯕꯁꯤꯕꯣ ꯑꯁ ꯂꯣꯏꯔꯦꯗꯅ ꯃꯊꯣꯡ ꯃꯔꯝ ꯍꯦꯛ ꯈꯪꯗꯦꯗꯀꯣ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯤ ꯑꯁꯦ ꯃꯃꯥ ꯏꯆꯥ ꯅꯨꯄꯤ ꯍꯥꯏꯔꯗꯤ ꯅꯨꯄꯥ ꯍꯥꯏꯔꯣꯅꯦ ꯅꯪꯕ ꯑꯁꯨꯝꯅ ꯏꯃꯨꯡ ꯑꯅꯤ ꯑꯁꯤ ꯂꯥꯟꯖꯥꯎ ꯑꯃ ꯊꯣꯛꯂꯝꯃꯤ ꯀꯣꯟꯅ ꯊꯪꯗ ꯐꯥꯗꯣꯛꯅꯔꯝꯃꯤ ꯂꯩꯔꯥꯡꯅ ꯂꯝꯕꯤꯗ ꯊꯣꯛꯂꯛꯄꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯇꯨꯗꯨꯗꯣ ꯑꯁꯤꯅꯤ ꯅꯨꯄꯤ ꯃꯥꯅ ꯅꯨꯄꯥ ꯁꯥꯔꯒ ꯅꯨꯄꯤ ꯆꯦꯜꯂꯛꯏꯅ ꯇꯧꯔꯝꯃꯤꯕꯗꯣ ꯏꯀꯥꯏ ꯈꯪꯗꯕꯤꯗꯣ ꯏꯆꯥ ꯏꯁꯨꯗꯒ ꯍꯟꯖꯤꯟꯅꯤ ꯍꯟꯗꯣꯛꯍꯦ ꯈꯔ ꯆꯠꯊꯣꯛꯑꯒ ꯂꯥꯛꯅ ꯆꯠꯁꯤ ꯍꯣꯏꯅꯦ ꯋꯥꯔꯛꯄ ꯋꯥꯠꯂꯕꯅꯤꯅ ꯃꯄꯥꯟ ꯊꯣꯛꯏ ꯃꯤꯃꯥꯡ ꯊꯣꯛꯏ ꯍꯩ ꯅꯣꯏ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯏꯁꯨꯗꯤꯅꯦ ꯑꯁꯨꯝꯅꯒ ꯇꯧꯍꯟꯕ ꯌꯥꯕ ꯅꯠꯇꯦꯀꯣ ꯐꯖꯅ ꯉꯥꯡꯁꯛ ꯇꯧꯗꯅ ꯑꯐꯕ ꯃꯤ ꯑꯃ ꯑꯣꯏꯍꯟꯗꯧꯅꯤ ꯍꯣꯏꯅꯦ ꯑꯗꯣ ꯅꯨꯄꯤ ꯃꯆꯥ ꯊꯣꯏꯕꯤꯗꯨꯗꯤ ꯈꯝꯕꯅ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯅꯨꯄꯥ ꯃꯆꯥꯗꯨꯗ ꯂꯨꯍꯣꯡꯂꯦꯅ ꯍꯥꯏꯔꯤꯅꯤ ꯈꯨꯗꯛꯇ ꯑꯩꯗꯤ ꯆꯠꯄꯕꯨꯗꯤ ꯌꯥꯎꯗ꯭ꯔꯦ ꯍꯣꯏ ꯍꯥꯏꯕꯅꯦ ꯑꯩꯁꯨ ꯌꯥꯎꯔꯣꯏꯌꯦ ꯃꯃꯥ ꯐꯪꯉꯦ ꯌꯨ ꯌꯣꯟꯁꯤꯜꯂꯦ ꯃꯄꯥ ꯐꯪꯉꯦ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯐꯥꯎ ꯌꯨ ꯊꯛꯂꯒ ꯉꯥꯎꯔꯒ ꯂꯩꯔꯦ ꯃꯆꯥ ꯐꯪꯉꯦ ꯅꯨꯄꯥ ꯅꯨꯄꯤ ꯈꯪꯗꯕꯤ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯀꯩꯗ ꯖꯨꯒꯣꯠ ꯆꯥꯗꯧꯔꯤꯒꯦ ꯑꯁꯤꯅꯕꯣ ꯃꯁꯝ ꯃꯅꯥ ꯀꯛꯇꯅ ꯅꯨꯄꯥ ꯃꯥꯟꯅꯕꯅꯤ ꯀꯥꯏꯅ ꯌꯦꯡꯅꯤꯡꯈꯤꯗ꯭ꯔꯦꯗꯀꯣ ꯁꯤꯌꯣꯟꯊꯣꯛꯅ ꯅꯥꯔꯦꯕ ꯑꯗꯨꯅꯤ ꯍꯥꯏꯔꯤꯁꯦ ꯃꯤꯠꯁꯦ ꯀꯩꯅꯣꯝꯃ ꯇꯧꯔꯦꯅꯤ ꯉꯥꯡꯅ ꯆꯠꯈꯤꯕꯗꯣ ꯂꯩꯔꯥꯡ ꯇꯥꯕ ꯉꯝꯗ꯭ꯔꯗꯨꯅ ꯀꯞꯄꯒ ꯌꯨꯝꯂꯣꯝꯗ ꯆꯪꯂꯛꯏ ꯊꯔꯣꯅ ꯀꯩꯗꯧꯔꯦ ꯏꯆꯥꯅ ꯀꯞꯂꯤꯕꯁꯤꯕꯣ ꯏꯃꯥꯗ ꯍꯥꯏꯌꯨ ꯏꯃꯥ ꯑꯩꯁꯤ ꯌꯥꯝ ꯐꯠꯇꯕꯤ ꯃꯆꯥꯅꯤ ꯃꯃꯥ ꯃꯄꯥ ꯌꯣꯟꯕ ꯃꯆꯥꯅꯤ ꯏꯃꯥ ꯑꯩ ꯉꯁꯤꯗꯒꯤ ꯂꯝꯍꯦꯜꯂꯔꯣꯏ ꯏꯃꯥꯅ ꯍꯥꯏꯕ ꯏꯜꯂꯒꯦ ꯀꯞꯀꯅꯨ ꯀꯩ ꯀꯞꯂꯤꯕꯅꯣ ꯌꯦꯡꯉꯣꯏ ꯅꯨꯄꯤ ꯃꯆꯥ ꯍꯥꯏꯕꯁꯤꯗꯤ ꯊꯕꯛ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯆꯦꯛꯁꯤꯟꯒꯗꯕꯅꯤꯅꯦ ꯅꯪꯕꯣ ꯁꯤꯗꯩꯗꯤ ꯅꯁꯝꯒ ꯀꯛꯑꯅꯨꯀꯣ ꯐꯖꯅ ꯅꯨꯄꯤꯗ ꯅꯨꯄꯤ ꯃꯥꯅ ꯂꯩꯔꯣ ꯍꯧꯈ꯭ꯔꯕ ꯂꯣꯏꯈ꯭ꯔꯕ ꯋꯥꯗꯣ ꯅꯤꯡꯁꯤꯡ ꯅꯁꯥꯗ ꯑꯋꯥꯕ ꯄꯤꯔꯅꯨ ꯍꯜꯂꯛꯂꯒ ꯑꯁꯣꯏꯕꯗꯣ ꯁꯦꯝꯗꯣꯛꯎꯕ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯅꯅꯦ ꯍꯧꯖꯤꯛ ꯂꯥꯛꯀꯗꯧꯔꯤꯕ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯈꯜꯂꯒꯅꯦ ꯍꯣꯡꯂꯁꯤ ꯍꯣꯏ ꯏꯃꯥꯅ ꯊꯕꯛ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯍꯩꯅꯕ ꯇꯥꯛꯄꯤ ꯇꯝꯕꯤꯅꯤ ꯍꯦ ꯑꯩꯒꯤ ꯏꯆꯥꯅꯕꯨ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯊꯔꯣꯅ ꯃꯆꯥꯅꯨꯄꯤ ꯂꯩꯔꯥꯡꯕꯨ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯂꯤꯆꯠ ꯁꯥꯖꯠ ꯄꯨꯝꯕ ꯂꯣꯏꯅ ꯇꯝꯂꯝꯃꯤ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯂꯩꯔꯥꯡꯅ ꯀꯛꯈꯤꯕ ꯃꯁꯝ ꯐꯥꯎꯕ ꯐꯅ ꯁꯥꯡꯂꯛꯏ ꯅꯨꯄꯤꯗ ꯅꯨꯄꯤ ꯑꯣꯏꯅ ꯂꯩꯔꯛꯂꯕꯁꯤꯗ ꯂꯩꯔꯥꯡꯕꯨ ꯄꯥꯝꯖꯗꯕ ꯀꯅꯥ ꯑꯃ ꯂꯩꯔꯛꯇ꯭ꯔꯤ
ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯅꯥꯎꯕꯗꯨ ꯂꯩꯔꯥꯡ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ. ꯂꯩꯔꯥꯡ, ꯅꯥꯎꯕ ꯅꯪ ꯂꯥꯛꯏꯔꯣ? ꯂꯥꯛꯏ. ꯎꯗꯕꯁꯨ ꯀꯨꯏꯔꯦꯅ. ꯂꯩꯔꯥꯡ, ꯅꯪꯗꯤ ꯌꯥꯝ ꯐꯖꯔꯝꯃꯤ. ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯦ. ꯅꯨꯄꯤ ꯑꯁꯦꯡꯕꯤ ꯃꯥꯜꯂꯝꯃꯤ. ꯑꯁ, ꯅꯪꯒꯤ ꯋꯥꯇꯥꯁꯤꯗꯤ ꯏꯀꯥꯏꯐꯝ ꯇꯧꯔꯦꯀꯣ. ꯑꯣꯏ ꯀꯥꯏꯔꯨꯅꯨ. ꯑꯗꯣ ꯑꯩꯅ ꯂꯥꯛꯏꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ. ꯑꯩꯁꯨ ꯂꯨꯍꯣꯡꯗꯧꯔꯤ. ꯅꯪꯁꯨ ꯅꯣꯡ ꯐꯥꯗꯣꯛ ꯁꯨꯝ ꯏꯃꯥꯒ ꯀꯣꯏꯔꯣ ꯍꯥꯏꯒꯦ ꯇꯧꯕꯅꯤ. ꯍꯣꯏ, ꯀꯣꯏꯔꯛꯀꯦ. ꯑꯩꯗꯣ ꯃꯄꯥꯟ ꯊꯣꯛꯄ ꯏꯀꯥꯏꯒꯨꯝ ꯇꯧꯕ ꯑꯗꯨꯅꯅꯤ. ꯍꯌꯦꯡꯁꯦ ꯏꯃꯥꯒꯩꯒ ꯂꯥꯛꯀꯦꯀꯣ. ꯍꯣꯏ ꯍꯣꯏ, ꯑꯗꯨꯗꯤ ꯑꯌꯨꯛ ꯆꯠꯂꯒꯦꯀꯣ. ꯑꯁꯨꯝꯅ ꯆꯠꯈꯤꯔꯝꯃꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯂꯩꯔꯥꯡꯗꯤ ꯅꯥꯎꯕ ꯍꯣꯏꯗ ꯃꯃꯥꯒ ꯂꯥꯛꯂꯝꯃꯤ. ꯂꯩꯔꯥꯡꯁꯦ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ. ꯊꯥꯔꯣ, ꯅꯆꯥꯅꯨꯄꯤꯁꯦ ꯂꯩꯔꯦꯟꯕꯤꯗꯨꯝ ꯃꯥꯜꯂꯤꯍꯦ. ꯍꯣꯏ ꯏꯆꯦ. ꯏꯅꯦ, ꯏꯃꯥ, ꯅꯣꯏꯅꯤ ꯋꯥꯔꯤ ꯁꯥꯔꯝꯃꯨ. ꯑꯩꯅꯦ ꯃꯣꯏ ꯑꯁꯤꯗ ꯑꯝꯇ ꯆꯠꯂꯨꯒꯦ. ꯆꯠꯂꯨ ꯆꯠꯂꯨ. ꯄꯨꯈ꯭ꯔꯤꯁꯤ ꯉꯥ ꯐꯥꯅꯤ ꯇꯧꯔꯤꯅꯤ. ꯌꯦꯡꯉꯨꯁꯣ. ꯑꯁꯨꯝꯅ ꯂꯩꯔꯥꯡ ꯉꯥ ꯐꯥꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯂꯝꯃꯤ. ꯄꯥꯔꯤꯅ, ꯅꯥꯎꯕ, ꯀꯅꯥꯅꯣ ꯁꯤꯗꯤ? ꯑꯩꯒ ꯇꯤꯟꯅꯕ ꯃꯔꯨꯞꯅꯤ. ꯂꯩꯔꯥꯡ ꯀꯧꯕꯅꯤ. ꯌꯥꯝ ꯐꯕꯅꯤ. ꯂꯩꯔꯥꯡ ꯍꯥꯏꯕ ꯃꯁꯛ ꯌꯥꯝ ꯐꯖꯩꯅꯦ. ꯑꯁꯨꯝꯅ ꯄꯥꯔꯤꯅ ꯂꯩꯔꯥꯡ ꯎꯕꯗ ꯄꯥꯝꯖꯈꯤꯔꯝꯃꯤ. ꯂꯩꯔꯥꯡꯅ, ꯉꯥꯗꯣ ꯑꯩꯈꯣꯏꯒꯤꯁꯤ ꯌꯥꯎꯅ ꯄꯨꯈꯤꯗꯣꯏꯅꯤꯀꯣ. ꯄꯨ ꯑꯩꯅ ꯌꯥꯔꯦ. ꯑꯗꯨ ꯂꯩꯔꯥꯡ, ꯑꯩꯅ ꯅꯪꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯒꯗꯕ ꯂꯩꯀꯣ. ꯈꯔ ꯊꯦꯡꯂꯞꯅ ꯌꯨꯝꯗ ꯍꯜꯂꯨ. ꯀꯩ ꯋꯥꯅꯣ? ꯍꯧꯖꯤꯛ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ? ꯑꯣ, ꯍꯧꯖꯤꯛ ꯍꯥꯏꯕ ꯌꯥꯗꯕ ꯑꯗꯨꯅꯅꯤ. ꯌꯥꯔꯣꯏ, ꯍꯧꯖꯤꯛ ꯍꯥꯏꯗꯕ. ꯑꯣ, ꯑꯗꯨꯕꯨꯔꯣ? ꯑꯇꯩ ꯅꯠꯇꯦꯗ. ꯑꯩꯈꯣই ꯄꯥꯔꯤꯅ ꯅꯪꯁꯤ ꯄꯥꯝꯖꯩꯅꯦ ꯍꯥꯏꯔꯤꯕ. ꯂꯩꯔꯥꯡ, ꯅꯪ ꯌꯥꯗꯕ ꯌꯥꯔꯣꯏꯀꯣ. ꯄꯥꯔꯤꯁꯤ ꯌꯥꯝ ꯐꯕꯅꯤ. ꯒ꯭ꯌꯥꯟꯁꯨ ꯌꯥꯝ ꯇꯥꯕꯅꯤ ꯍꯥꯏ. ꯅꯥꯎꯕ, ꯃꯇꯥꯡ ꯆꯥꯈꯤꯗ꯭ꯔꯦꯗ. ꯑꯩꯅ ꯀꯣꯟꯅ ꯍꯥꯏꯕꯤꯒꯦ ꯍꯥꯏꯕꯗ ꯅꯪꯅ ꯍꯧꯖꯤꯛ ꯍꯥꯏꯌꯨ ꯍꯥꯏꯔꯤ ꯅꯠꯇ꯭ꯔꯣ? ꯈꯪꯗ꯭ꯔꯦ. ꯑꯩꯈꯣꯏꯗꯤ ꯍꯥꯏꯔꯗꯤ ꯍꯥꯏꯔꯦ. ꯂꯣꯏꯔꯦ. ꯃꯁꯥ ꯌꯥꯏ ꯌꯥꯗꯦ ꯑꯗꯨꯗꯤ ꯍꯥꯏꯅꯔꯣ. ꯃꯤ ꯏꯀꯥꯏꯈꯤꯅꯤꯀꯣ. ꯄꯥꯔꯤ ꯄꯨꯈ꯭ꯔꯤꯗꯨꯗ ꯉꯥ ꯐꯥꯕ ꯁꯥꯔꯒ ꯂꯩꯔꯥꯡꯗ ꯑꯃꯨꯛ ꯂꯣꯟꯅ ꯌꯦꯡꯂꯛꯏ. ꯂꯩꯔꯥꯡꯁꯨ ꯈꯪꯏ. ꯑꯁꯨꯝꯅ ꯅꯥꯎꯕꯅ ꯁꯤꯜꯂꯗꯨꯅ ꯂꯩꯔꯥꯡꯒ ꯄꯥꯔꯤꯒ ꯈꯪꯅꯍꯜꯂꯝꯃꯤ. ꯃꯇꯝ ꯈꯔ ꯂꯩꯔꯒ ꯂꯩꯔꯥꯡ ꯑꯃꯗꯤ ꯄꯥꯔꯤꯁꯨ ꯂꯨꯍꯣꯡꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ. ꯃꯃꯥ, ꯍꯧꯖꯤꯛꯇꯤ ꯏꯆꯥ ꯅꯨꯄꯤꯒꯤꯗꯃꯛ ꯋꯥꯔꯝꯕ ꯄꯨꯝꯕ ꯐꯔꯦꯀꯣ. ꯐꯔꯦ. ꯃꯥꯒꯤ ꯈꯟꯕꯗ ꯇꯁꯦꯡꯅ ꯑꯩ ꯋꯥꯔꯨꯔꯕꯅꯤ. ꯑꯗꯨ ꯃꯃꯥ, ꯊꯪꯅꯕꯩꯁꯤ ꯏꯪꯈꯣꯜ ꯌꯣꯟꯅꯤꯅ ꯍꯥꯏ. ꯂꯩꯁꯤꯜꯍꯧꯁꯤ. ꯃꯇꯦꯛ ꯈꯔ ꯏꯪꯈꯣꯜ ꯀꯣꯏꯕꯁꯤ ꯅꯨꯡꯉꯥꯏꯇꯦ. ꯍꯧꯖꯤꯛꯇꯤ ꯂꯦꯝꯅ ꯂꯩꯕꯁꯤ ꯑꯄꯪꯕ ꯑꯣꯏꯔꯝꯃꯤ. ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯍꯩꯖꯤꯟꯗꯨꯅ ꯍꯩꯒꯗꯕꯅꯤ. ꯌꯦꯡꯉꯣꯏ, ꯊꯕꯛ ꯁꯨꯐꯝ ꯅꯣꯡꯐꯝ ꯂꯩꯇꯦ ꯀꯥꯏꯅ ꯅꯍꯥꯟ ꯃꯈꯩ ꯏꯪꯈꯣꯜ ꯃꯇꯠ ꯑꯃ ꯀꯣꯏꯔꯒ ꯂꯩꯔꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯀꯌꯥꯗ ꯄꯥꯝꯃꯨꯔꯛꯏ ꯑꯩ. ꯅꯍꯥꯟꯅ ꯑꯩꯗꯤ ꯍꯥꯏꯖꯕꯅꯤ ꯊꯕꯛ ꯑꯃ ꯁꯨꯕ ꯅꯣꯝꯕ ꯆꯠꯂꯣ ꯍꯥꯏꯗꯅ. ꯏꯪꯈꯣꯜꯁꯤꯗ ꯑꯩꯅ ꯃꯈꯟ ꯃꯈꯟꯒꯤ ꯏꯟꯁꯥꯡ ꯀꯣꯏꯗꯅ ꯊꯥꯗꯅ ꯍꯧꯖꯤꯛꯇꯤ ꯄꯥꯜꯂꯦ. ꯌꯣꯜꯂꯦ. ꯀꯩꯊꯦꯜꯗ ꯄꯨꯗꯅ ꯁꯦꯜꯁꯨ ꯃꯌꯥꯝ ꯑꯃ ꯐꯪꯉꯦ. ꯆꯨꯝꯃꯤꯅꯦ ꯃꯃꯥ. ꯑꯗꯣ ꯑꯩꯅ ꯏꯟꯁꯥꯡ ꯊꯥꯕꯗ ꯍꯥꯏꯅꯤꯡꯕ ꯋꯥ ꯑꯃ ꯂꯩ. ꯑꯩꯈꯣꯏꯅ ꯃꯇꯝ ꯃꯇꯝꯒꯤ ꯏꯟꯁꯥꯡ ꯊꯥꯔꯤꯕꯁꯦ ꯑꯗꯨꯝ ꯊꯥꯁꯤ. ꯌꯥꯏ. ꯑꯗ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯍꯋꯥꯏ ꯑꯁꯥꯡꯕꯤ ꯊꯥꯕ ꯃꯇꯝꯗ ꯍꯋꯥꯏ ꯃꯨꯕꯤ, hawai tharak thab adai hawai tharak hawai mubi thab matamdana hawai asangbi koli hawai thab asumna tharadi aikoi yam sitkani ko matam matamgi insang sum thabasidi aikoi na natrasu yum yumda atoppa miyoi mayam amanasu tharibani hai matam matamgi nattaba onthoklaga thabasidi atoppa nasu kaya thaje saningba kawbanina hekta leina dawribani yadrani mamanam aina haribase oi yaye yaye aduk yamna phajaba wafamdubu karigi yaroi aduna su thasi ado matamgi oiba insang sing atai su tharasi asumna ngehak wari saduna makoi animak insang thaba ingolda satkiram